Welcome to Manipuri Wari YouTube channel asida koigi ngasigi episode sidi mari subane mari suba episode sida tawgadore bajata imnate hana pathokiba comment agi comment review and reply do adudugi episode mari subsida di hana hangai manadaba ama hapchen jare haibadi mayamna khawrang ngairakpa khoi Valentine Day haibasigi writer Roni Thaudamdo hꯧजिक लागा लैरे ला लैरे कांदा माना कमेंट जी पाथो कांदा माई पुकनिंग दे करी करी लैबगे अदुगा ngarang story da thamgiba koigi writer da kai kai hangninge na thamgibdo madugi wahang hangakpadugi paukhumjo writer masana hojik pi ga dore aduna sigi episode sidi mayamna phajana full support tawbiyon haijage Han bada koigi writer masaje ma intro hana tawhange aduga kenoje comment pathokpaje horake han badi community dagi changaga koigi story ngarang thamgibdo adudagi sidagi comment lakhotcharage hamagi comment je Muhammad Abdul nangi comment lakhotchari koi writer gi ming laifam khangjadri khangjaningi aigi laifam di pawidek mingna MD Abdullah wari si yam phajai matung da chu phaja wari libi rakani khali mayam gi seba mapung phana tawbo ngambo oibiyo na hai hojik sigi matang de writer masadagi akoi paukhum taminaje Muhammad Abdul Thagat Jari ai wari bu phajai na habirakpa hoi matung da su phaja ba wari kya ama puthokpa ngamba oijage hain thamjage mathangda ani suba comment lakhotchari chawba arambam na sumna haibirei story asigi writer kanano story asi isada thokibaga ibikibara natraga wakhalna sagatuna ikibara khangjaningi wari si tabada yam nungai wari gi mitmangda sengba thokpa thogdokum uhallim matam sida thokliba ahenba pamba masimangni uhali ado hena nungai jagadabadi thoibiga sanahalga thungnahalagadi amuka hena nungai jagadabani chawba rambam nangi kamelji koi pathokchare aduga writer masadagi koigi nangi paukhumje tabiron haijage writer masada khumanjarage Chawba rambam hoi wari asi isada thokiba kemta leijade aduga ai isagi wakhandagi sum sina phajagadra haidra sum khalla matungda ai wari si bulibiriba prabildasu maga aigazu tanaraga si phajagadaba oigadra khokadra tanara matungda wari se phajani na khallaga sumaina ijakhibani adu kai kaino haigdu ming laifam hangaido mayang imphandagini ai ming Roni Thaudam Thoibiga sanahalga se thungnahanbase thungnahallaroi yana aina thungnahandre maramdi sum nupa singsida su hujikangi sum kehani khanghanning ba haitare awabado nupi singsina phanghauriba haibadi thamoi sengba nupi kaya amasu lei haibado ado sum khara utjaningdana sum thungnahangidre bore Chawba rambam wari asibu bukning changna tabibagidamak thagatchari aduga matungdasu channel asida thajarakadoriba wari singsu loina tabiyu haina haijage mathangda comment khara pahaudaba ngahangi yawi comment sing adu lakhotchage mathangda lakhotchagadoriba comment asi koigi lakpa Moscow ahita and maitai thabana sumaina hangba sige comment lakhotchage hojiki matamda sakna chaba yade haibagi mawongda tai adubu thoibina haijai imphal nupise
ꯃꯕꯨꯛ ꯁꯦꯡꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯇꯝꯗꯨꯗ ꯁꯅꯥꯍꯜꯅ ꯀꯔꯦꯝꯅꯕꯤꯈꯤ꯫ ꯃꯗꯨꯒꯤ ꯃꯍꯩꯅ ꯃꯥꯅ ꯐꯪꯂꯤꯕ ꯍꯧꯖꯤꯛꯁꯨ ꯃꯉꯥꯏ ꯏꯝꯐꯥꯜ ꯅꯨꯄꯤ ꯂꯧꯗꯧ ꯁꯔꯨꯛ ꯆꯔꯥ ꯍꯦꯟꯕꯤ ꯅꯨꯄꯤ ꯑꯃ ꯂꯧꯖꯒꯦ꯫ ꯏꯝꯐꯥꯜ ꯅꯨꯄꯤꯗꯤ ꯀꯩ ꯍꯥꯏꯅꯩ? ꯇꯤꯁꯨ ꯄꯦꯄꯔꯅꯤ ꯑꯁꯦꯡꯕ ꯍꯥꯏꯖꯩ ꯍꯥꯏꯗꯨꯗ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯑꯩ ꯋꯥꯡꯖꯤꯡ ꯕꯖꯥꯔꯗꯒꯤ꯫ ꯍꯥꯏꯔꯤꯕꯁꯤ ꯑꯩꯅ ꯀꯃꯦꯟꯗ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯐꯦꯁꯕꯨꯛꯇ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯇꯤꯁꯨ ꯄꯦꯄꯔꯒꯤ ꯃꯇꯥꯡꯒꯤ ꯄꯨꯁꯟꯕꯤꯔꯛꯄꯁꯦ ꯑꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯃꯦꯟꯁꯦ ꯂꯧꯊꯣꯛꯄꯤꯌꯣꯅ ꯍꯥꯟꯅ ꯍꯥꯏꯖꯈꯤꯕ ꯂꯩꯔꯦ꯫ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔ ꯃꯁꯥꯗꯒꯤ ꯀꯔꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯀꯃꯦꯟꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯈꯨꯝ ꯈꯨꯝꯍꯟꯖꯔꯛꯀꯦ꯫ ꯂꯥꯛꯄ ꯃꯤꯡꯁꯦ ꯌꯥꯝ ꯁꯥꯡꯉꯦ, ꯂꯥꯛꯄꯅ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ꯫ ꯑꯩꯒꯤ ꯋꯥꯔꯤꯁꯤꯗ ꯊꯣꯏꯕꯤ ꯁꯅꯥꯍꯜ ꯑꯗꯨꯒ ꯊꯣꯏꯕꯤꯅ ꯍꯥꯏꯈꯤꯕ ꯁꯅꯥꯍꯜꯗ ꯍꯥꯏꯈꯤꯕꯗꯣ ꯏꯝꯐꯥꯜ ꯅꯨꯄꯤꯗꯤ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ꯫ ꯑꯗꯣ ꯏꯝꯐꯥꯜ ꯅꯨꯄꯤ ꯂꯣꯏꯅꯃꯛꯇ ꯍꯥꯏꯖꯕꯗꯤ ꯅꯠꯆꯗꯦꯀꯣ꯫ ꯃꯁꯤꯗ ꯁꯨꯝ ꯏꯝꯐꯥꯜ ꯅꯨꯄꯤ ꯂꯣꯏꯅꯃꯛ ꯆꯦꯟꯊꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯂꯧꯅꯔꯣꯏꯁꯤ꯫ ꯇꯦꯟꯇꯛꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ, ꯇꯤꯁꯨ ꯄꯦꯄꯔꯒꯤ ꯋꯥꯁꯦ ꯄꯜꯂꯔꯣꯏꯒꯦ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤ ꯂꯥꯏꯁ꯭ꯔꯝ ꯕꯁꯟꯇ, ꯌꯥꯝꯅ ꯐꯖꯩ, ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯈꯔ ꯊꯥꯕꯤꯔꯛꯎ꯫ ꯂꯥꯏꯁ꯭ꯔꯝ ꯕꯁꯟꯇ ꯁꯤꯡ, ꯂꯝꯗꯤꯡ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏ, ꯋꯥꯡꯖꯤꯡ ꯂꯝꯗꯤꯡꯗꯒꯤ꯫ ꯂꯝꯗꯤꯡ ꯕꯁꯟꯇꯒꯤ ꯀꯃꯦꯟ ꯂꯧꯈꯠꯆꯔꯤ꯫ ꯂꯝꯗꯤꯡ ꯕꯁꯟꯇꯅ ꯄꯤꯕꯤꯔꯛꯏꯕ ꯀꯃꯦꯟꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯔꯥꯏꯇꯔꯗꯒꯤ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟ ꯂꯩꯒꯦ ꯑꯗꯣ ꯇꯥꯃꯤꯟꯅꯁꯤ꯫ ꯂꯥꯏꯁ꯭ꯔꯝ ꯕꯁꯟꯇ: ꯍꯣꯏ, ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯈꯔ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯤꯀꯣ꯫ ꯍꯣꯏ, ꯃꯇꯨꯡꯗꯁꯨ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯋꯥꯔꯤ ꯈꯔ ꯑꯗꯨꯝ ꯏꯕ ꯉꯝꯕ ꯑꯣꯏꯖꯒꯦ, ꯊꯥꯒꯠꯂꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯊꯥꯒꯠꯆꯔꯤ ꯂꯥꯏꯁ꯭ꯔꯝ ꯕꯁꯟꯇ, ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯕꯒꯤꯗꯃꯛ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤ ꯑꯦꯕꯤꯟ 10 ꯑꯅ ꯊꯥꯏ꯫ ꯁꯤꯅ ꯄꯤꯕꯤꯔꯤꯕ ꯀꯃꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯄꯤ ꯇꯥꯕ ꯈꯪꯍꯧꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯄꯤꯕꯤꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯃꯦꯟꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯦꯕꯤꯟꯒꯤ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁꯤꯒꯤ ꯑꯟꯁꯔꯁꯦ ꯑꯩꯈꯣꯏ ꯔꯥꯏꯇꯔ ꯃꯁꯥꯗꯒꯤ ꯈꯨꯝꯍꯟꯖꯔꯛꯀꯦ꯫ ꯔꯥꯏꯇꯔꯅ ꯀꯔꯤ ꯈꯜꯂꯤꯒꯦ ꯑꯗꯣ ꯄꯤ ꯇꯥꯕ ꯇꯥꯗꯕꯒꯤ ꯃꯇꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣꯁꯦ ꯍꯥꯏꯍꯟꯖꯔꯛꯀꯦ꯫ ꯑꯕꯤꯟ, ꯄꯤ ꯇꯥꯕꯁꯦ ꯍꯣꯏ ꯑꯄꯥꯕꯁꯤꯡꯁꯨ ꯇꯥꯕ ꯌꯥꯎꯔꯝꯕ ꯌꯥꯏ, ꯌꯥꯎꯔꯝꯗꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯅ ꯑꯗꯨꯝ ꯇꯥꯈ꯭ꯔꯦ꯫ ꯑꯗꯣ ꯍꯣꯏ, ꯊꯥꯒꯠꯆꯔꯤ ꯋꯥꯔꯤꯁꯤꯕꯨ ꯇꯥꯕꯤꯕꯒꯤꯗꯃꯛ꯫ ꯃꯊꯪꯗ ꯑꯩꯈꯣꯏ ꯀꯃꯦꯟꯁꯦ ꯁꯨꯝ ꯌꯦꯡꯉꯒ ꯐꯖꯕ ꯈꯜꯂꯒ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯤꯇꯥꯟꯖꯂꯤ NK ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯝꯒꯤ ꯀꯃꯦꯟ ꯂꯧꯈꯠꯆꯔꯤ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ ꯅꯍꯥꯛꯇꯤ ꯆꯥꯛꯁꯅꯨ ꯀꯞꯁꯅꯨ ꯅꯊꯟꯇ, ꯅꯨꯡꯁꯤꯕꯕꯨ ꯐꯥꯒꯤꯒꯨꯝ ꯈꯟꯕ, ꯊꯃꯣꯏꯒꯤ ꯑꯋꯥꯕꯕꯨ ꯊꯃꯣꯏꯅ ꯈꯪꯕꯤꯗ꯭ꯔꯕꯗꯤ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯇꯤ ꯊꯃꯣꯏꯅ ꯄꯨꯍꯧꯕ ꯇꯥꯕꯅꯤ꯫ ꯄꯤꯔꯛꯏꯕ ꯀꯃꯦꯟꯁꯤ ꯒꯤꯇꯥꯟꯖꯂꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯩ꯫ ꯍꯥꯏꯔꯤꯕ ꯀꯃꯦꯟꯁꯤ ꯑꯩꯈꯣꯏ ꯀꯃꯦꯟ ꯃꯌꯥꯝ ꯈꯟꯒꯠꯄꯗ ꯐꯖꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅꯦꯅ ꯍꯥꯏꯖꯒꯦ꯫ ꯒꯤꯇꯥꯟꯖꯂꯤꯅ ꯑꯩꯈꯣꯏꯒꯤ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯒꯤꯇꯥꯟꯖꯂꯤꯒꯤ ꯀꯃꯦꯟꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯏꯕ ꯔꯥꯏꯇꯔ ꯃꯁꯥꯗꯒꯤ ꯀꯔꯝꯕ ꯄꯥꯎꯈꯨꯝ ꯀꯔꯤ ꯂꯩꯕꯒꯦꯗꯣ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ ꯃꯍꯥꯛꯇꯤ ꯆꯥꯛꯁꯅꯨ ꯀꯞꯁꯅꯨ ꯅꯊꯟꯇ꯫ ꯆꯨꯝꯃꯤ ꯒꯤꯇꯥꯟꯖꯂꯤ, ꯆꯥꯛꯍꯜꯂꯒꯦꯅ ꯆꯥꯛꯍꯜꯂꯕꯅꯤ ꯃꯥꯁꯨ ꯑꯩꯅ ꯁꯅꯥꯍꯟꯗꯣ꯫ ꯑꯗꯨꯅ ꯅꯨꯡꯁꯤꯕꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯔꯦꯁꯄꯦꯛ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯦ ꯁꯤꯗ ꯎꯠꯆꯔꯕꯅꯤ꯫ ꯊꯥꯒꯠꯆꯔꯤ ꯒꯤꯇꯥꯟꯖꯂꯤ, ꯃꯇꯨꯡꯗꯁꯨ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯇꯥꯕꯤꯈꯣ ꯍꯥꯏꯅ ꯍꯥꯏꯖꯒꯦ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯒꯗꯧꯔꯤꯕ ꯀꯃꯦꯟ ꯑꯁꯤ ꯑꯩꯈꯣꯏ ꯀꯃꯦꯟꯁꯤ ꯌꯦꯡꯉ ꯑꯗꯨꯝ ꯂꯧꯈꯠꯆꯔꯛꯑꯒꯦ꯫ ꯍꯥꯟꯅ ꯂꯥꯛꯈꯤꯕ ꯀꯃꯦꯟ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯈꯔ ꯅꯧꯔꯤꯕ ꯀꯃꯦꯟ ꯍꯥꯏꯕ ꯇꯥꯔꯦ, ꯍꯥꯟꯅ ꯂꯧꯈꯠꯍꯧꯗꯕ꯫ ꯑꯗꯨꯒ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤ ꯃꯥꯏꯀꯦꯜ ꯃꯥꯏꯕꯝ ꯍꯥꯏꯔꯤꯕ ꯃꯥꯏꯀꯦꯜ ꯃꯥꯏꯕꯝꯒꯤ ꯑꯩꯈꯣꯏ ꯀꯃꯦꯟ ꯂꯧꯈꯠꯆꯔꯤ꯫ ꯌꯥꯝ ꯇꯦꯟꯇꯛꯅ ꯄꯤꯕꯤꯔꯛꯏ꯫ ꯂꯞ ꯏꯠ ꯑꯅ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯔꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤꯗꯃꯛꯇ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛ ꯃꯥꯏꯀꯦꯜꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯃꯊꯪꯗ ꯀꯃꯦꯟ ꯑꯃꯒ ꯂꯧꯈꯠꯆꯒꯦ꯫ ꯑꯩꯈꯣꯏ ꯃꯥꯏꯀꯦꯜꯒꯤꯁꯤꯗꯤ
ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔ ꯃꯁꯥꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯄꯤꯍꯟꯅꯤꯡꯉꯤ, ꯑꯗꯨꯅ ꯔꯥꯏꯇꯔ ꯃꯁꯥꯗꯒꯤ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯑꯃꯇꯪ ꯇꯥꯃꯤꯟꯅꯁꯤ ꯃꯥꯏꯀꯦꯜꯒꯤꯗꯃꯛ꯫ ꯃꯥꯏꯀꯦꯜ ꯃꯥꯏꯕꯝ, ꯑꯩꯁꯨ ꯑꯗꯨꯝ ꯇꯦꯟꯇꯛꯅ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ, ꯊꯦꯡꯛ ꯌꯨ꯫ ꯃꯇꯨꯡꯗꯁꯨ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯇꯥꯕꯤꯈꯣ, ꯐꯖꯔꯕ ꯀꯌꯥ ꯑꯃꯁꯨ ꯇꯥꯕꯤꯈꯣ, ꯅꯨꯡꯉꯥꯏꯕꯤꯈꯣꯅ ꯊꯝꯖꯒꯦ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯒꯗꯕ ꯀꯃꯦꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯖꯕ ꯀꯃꯦꯟ ꯑꯃ ꯂꯧꯈꯠꯆꯒꯦ꯫ ꯍꯥꯏꯔꯤꯕ ꯀꯃꯦꯟ ꯃꯌꯥꯝ ꯍꯥꯟꯅ ꯄꯥꯊꯣꯛꯆꯈ꯭ꯔꯦ꯫ ꯁꯤꯒꯤ ꯀꯃꯦꯟꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯗꯦꯕꯤꯀꯥ ꯈꯣꯡꯕꯥꯟ ꯇꯥꯕꯝ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁꯦ ꯑꯃꯨꯛ ꯍꯜꯂꯒ ꯂꯧꯈꯠꯆꯒꯦ꯫ ꯗꯦꯕꯤꯀꯥ ꯈꯣꯡꯕꯥꯟ ꯇꯥꯕꯝꯒꯤ ꯀꯃꯦꯟꯁꯦ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯏ: ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯃꯇꯝꯁꯤꯒ ꯆꯥꯟꯅꯕ ꯋꯥꯔꯤꯅꯤ꯫ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ ꯅꯨꯃꯤꯠꯇ ꯊꯃꯣꯏ ꯀꯌꯥ ꯑꯃꯅ, ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃꯅ, ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯤꯄ꯭ꯂꯥꯏ 3 ꯑꯃꯁꯨ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯔꯤꯄ꯭ꯂꯥꯏꯁꯤ ꯀꯅꯥ ꯀꯅꯥꯅ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗ ꯑꯆꯧꯕ ꯑꯁꯦꯝꯅ ꯄꯤꯕꯤꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯗꯤ ꯍꯥꯟꯅ ꯄꯥꯊꯣꯛꯆꯈ꯭ꯔꯦ꯫ ꯑꯗꯨ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔ ꯃꯁꯥꯗꯒꯤ ꯄꯥꯎꯈꯨꯝ ꯇꯥꯃꯤꯟꯅꯁꯤ꯫ ꯗꯦꯕꯤꯀꯥ ꯈꯣꯡꯕꯥꯟ ꯇꯥꯕꯝ: ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ, ꯃꯇꯝꯁꯤꯒ ꯆꯥꯟꯅꯕ ꯋꯥꯔꯤꯅꯦ꯫ ꯍꯣꯏ, ꯑꯃꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯅꯨꯡꯉꯥꯏꯇꯕ ꯃꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯂꯣꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯌꯥꯝꯕ ꯃꯤꯁꯤꯡꯗ ꯋꯥꯔꯤ ꯑꯃꯃꯝꯗꯤ ꯂꯣꯏꯅ ꯂꯩꯔꯝꯒꯅꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ꯫ ꯗꯦꯕꯤꯀꯥ, ꯑꯗꯨꯅ ꯋꯥꯔꯤ ꯑꯁꯤꯁꯨ ꯑꯩ ꯏꯁꯥꯒꯤ ꯋꯥꯔꯤꯗꯤ ꯅꯠꯆꯗꯦ, ꯑꯗꯣ ꯁꯨꯝ ꯏꯁꯥꯅ ꯏꯁꯥꯒꯤ ꯀꯜꯄꯅꯥꯗꯒꯤ ꯏꯖꯈꯤꯕꯅꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯅꯨꯡꯉꯥꯏ ꯇꯥꯛꯄꯤꯔꯛꯄ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯔꯤꯄ꯭ꯂꯥꯏꯗ ꯑꯆꯧꯕ ꯑꯁꯦꯝ ꯀꯌꯥ ꯑꯃꯅ ꯑꯩꯒꯨꯝꯕ ꯃꯁꯤꯁꯨ ꯑꯗꯨꯝ ꯊꯣꯛꯄ ꯖꯥꯠꯅꯤꯀꯣ꯫ ꯗꯦꯕꯤꯀꯥ, ꯑꯗꯨꯗꯤ ꯊꯃꯣꯏ ꯀꯥꯏꯔꯦ ꯅꯠꯇ꯭ꯔꯥ? ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯃꯣꯏ꯫ ꯍꯣꯏ, ꯊꯥꯒꯠꯆꯔꯤ ꯑꯆꯧꯕ ꯑꯆꯧꯕꯁꯨ꯫ ꯑꯁꯦꯝꯗꯁꯨ ꯄꯥꯎꯈꯨꯝ ꯑꯝꯇ ꯄꯤꯕꯤꯔꯝꯃꯨ꯫ ꯍꯣꯏ, ꯑꯆꯧꯕ ꯊꯃꯣꯏ ꯀꯥꯏꯔꯒ ꯁꯨꯝ ꯂꯩꯕ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯂꯩꯔꯣꯏ꯫ ꯃꯇꯝ ꯑꯃꯗ ꯑꯆꯧꯕꯒꯤ ꯊꯃꯣꯏꯁꯨ ꯑꯗꯨꯝ ꯃꯦꯟꯁꯤꯟꯕ ꯉꯝꯕ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ, ꯃꯗꯨꯁꯨ ꯉꯥꯏꯕꯤꯌꯨ꯫ ꯑꯗꯨꯒ ꯋꯥꯔꯤꯁꯤꯁꯨ ꯗꯦꯕꯤꯀꯥ ꯑꯃꯗꯤ ꯑꯆꯧꯕꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ꯫ ꯃꯇꯨꯡꯗꯁꯨ ꯐꯖꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯇꯥꯕꯤꯈꯣ, ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ꯫ ꯑꯩꯈꯣꯏ ꯃꯊꯪꯗ ꯂꯧꯈꯠꯆꯒꯗꯧꯔꯤꯕ ꯀꯃꯦꯟ ꯑꯁꯤ ꯑꯩꯈꯣꯏ ꯀꯃꯦꯟ ꯐꯖꯕ ꯈꯜꯂ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯈ꯭ꯋꯥꯏ ꯏꯍꯥꯟ ꯍꯥꯟꯅ ꯂꯧꯈꯠꯈꯤꯕ ꯀꯃꯦꯟ ꯑꯩꯈꯣꯏꯒꯤ ꯒꯣꯜꯕꯤꯌꯥ ꯑꯦꯂꯣꯟ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯜꯁꯤꯅ ꯄꯤꯕꯤꯔꯛꯈꯤꯕ ꯀꯃꯦꯟ ꯑꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯄꯥꯊꯣꯛꯆꯒꯦ꯫ ꯃꯤ ꯑꯃꯒꯤ ꯅꯨꯡꯁꯤꯕꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯄꯩꯁꯥꯅ ꯅꯨꯡꯁꯤꯕꯕꯨ ꯂꯩꯕ ꯌꯥꯕ꯭ꯔꯥ? ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔꯗ ꯀꯔꯤ ꯑꯟꯁꯔ ꯂꯩꯕꯤꯕꯒꯦ ꯑꯗꯣ ꯈꯨꯝꯕꯤꯔꯛꯑꯣ꯫ ꯃꯤ ꯑꯃꯒꯤ ꯅꯨꯡꯁꯤꯕꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯄꯩꯁꯥꯅ ꯅꯨꯡꯁꯤꯕꯕꯨ ꯂꯩꯕ ꯌꯥꯕ꯭ꯔꯥꯅ ꯍꯪꯕꯤꯔꯛꯏ꯫ ꯃꯤ ꯑꯃꯒꯤ ꯅꯨꯡꯁꯤꯕꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯈꯣꯏꯗꯣ ꯑꯩꯅ ꯀꯩ ꯍꯥꯏꯅꯤ, ꯌꯥꯝ ꯄꯥꯝꯖꯗꯦ, ꯌꯥꯝ ꯍꯩꯅꯖꯗꯦ꯫ ꯑꯗꯨꯅ ꯃꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕꯒꯤ ꯋꯥꯔꯤꯁꯤꯗ ꯐꯣꯡꯗꯣꯛꯆꯕꯅꯤ꯫ ꯅꯨꯄꯥ ꯅꯈꯣꯏꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯈꯪꯕꯤꯗꯦ꯫ ꯌꯥꯎꯏ, ꯈꯪꯕꯁꯨ ꯌꯥꯎꯏ, ꯑꯗꯨꯕꯨ ꯈꯪꯗꯕꯁꯤꯡꯗꯨꯗꯩ ꯈꯪꯒꯠꯂꯒ ꯑꯩꯅ ꯏꯖꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯅꯈꯣꯏꯅꯁꯨ ꯅꯨꯄꯥ ꯀꯌꯥꯗ ꯇꯧꯔꯤꯕꯗꯣ ꯇꯧꯕꯤꯒꯅꯨ꯫ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ? ꯆꯨꯝꯃꯤ ꯍꯥꯏꯔꯤꯁꯦ, ꯀꯩꯝꯇ ꯀꯛꯅꯤꯡꯉꯥꯏꯗꯤ ꯂꯩꯇ꯭ꯔꯦ, ꯑꯩꯅ ꯍꯦꯟꯅ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇ꯭ꯔꯦ꯫ ꯅꯨꯄꯤꯅ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯂꯥꯡꯂꯤꯕꯁꯦ ꯂꯥꯡꯂꯣꯏ, ꯅꯨꯄꯥꯁꯨ ꯁꯥꯟꯅꯒꯅꯨ꯫ ꯅꯨꯄꯥ ꯅꯈꯣꯏꯅꯁꯨ ꯅꯨꯄꯤꯕꯨ ꯁꯥꯟꯅꯒꯅꯨ꯫ ꯅꯨꯡꯁꯤꯕꯁꯦ ꯀꯥꯏꯅꯕ ꯉꯝꯕ ꯍꯥꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯁꯦ? ꯀꯥꯏꯅꯕ ꯅꯪꯕ ꯍꯥꯏꯗꯣꯏꯔꯣ? ꯀꯥꯏꯅꯕ ꯅꯪꯕ ꯃꯤ ꯈꯔ ꯈꯛꯇꯅ ꯍꯥꯏꯕ꯫ ꯀꯥꯏꯅꯕ ꯅꯪꯕ ꯃꯤ ꯈꯛꯇꯅ ꯈꯪꯒꯅꯤ꯫ ꯆꯨꯝꯃꯤ꯫ ꯁꯤꯗ ꯃꯥ ꯍꯥꯏꯁꯦ ꯑꯩꯅ ꯐꯣꯡꯗꯣꯛꯅꯤꯡꯕ ꯋꯥꯗꯣ ꯃꯥꯅ ꯑꯣꯏꯅ ꯂꯣꯏ ꯐꯣꯡꯗꯣꯔꯛꯏꯁꯤꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ, ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔꯅ ꯈꯜꯂꯝꯕꯒ ꯑꯩꯈꯣꯏꯒꯤ ꯒꯣꯜꯕꯤꯌꯥ ꯑꯦꯂꯣꯟ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯛꯁꯇꯔ ꯅꯪꯅ ꯈꯜꯂꯝꯕꯒ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯆꯞ ꯃꯥꯟꯅ ꯂꯩꯔꯝꯃꯦ꯫ ꯅꯍꯥꯟꯈꯩꯗꯤ ꯑꯩꯅ ꯀꯃꯦꯟꯁꯦ ꯈꯛꯇꯪ ꯄꯥꯔꯒ ꯅꯣꯏꯒꯤ ꯄꯥꯎꯈꯨꯝꯁꯦ ꯄꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯔꯥꯏꯇꯔ ꯃꯁꯥꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕꯗꯨꯒ ꯒꯣꯜꯕꯤꯌꯥ ꯅꯪꯅ ꯈꯜꯂꯝꯕꯗꯨꯒ ꯆꯞ ꯃꯥꯟꯅ ꯂꯩꯔꯝꯕꯒꯤ ꯋꯥꯅꯤ꯫ ꯒꯣꯜꯕꯤꯌꯥꯁꯦ ꯑꯩꯈꯣই ꯌꯥꯝ ꯗꯥꯎ ꯌꯥꯕ ꯏꯆꯟꯅꯦꯅ ꯊꯝꯖꯒꯦ꯫ ꯍꯥꯏꯕꯗꯤ ꯁꯣꯝꯅ ꯈꯟꯕꯤꯔꯤꯗꯨꯒ ꯔꯥꯏꯇꯔꯅ ꯈꯜꯂꯝꯃꯤꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯆꯞ ꯃꯥꯟꯅꯔꯒ ꯂꯩꯔꯝꯃꯦ꯫ ꯑꯗꯣ ꯀꯃꯦꯟꯁꯦ ꯃꯈꯥ ꯄꯥꯖꯔꯛꯀꯦ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪ ꯑꯃ ꯃꯥꯅ ꯍꯪꯕꯤꯔꯛꯈꯤꯕꯅꯤ ꯁꯨꯝꯅ:
ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ ꯅꯨꯄꯤꯅ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯂꯥꯡꯂꯤꯕꯁꯦ ꯂꯥꯡꯉꯣꯏ ꯅꯨꯄꯥꯕꯨ ꯁꯥꯟꯅꯒꯅꯨ ꯅꯨꯄꯥꯅ ꯈꯣꯏꯁꯨ ꯅꯨꯄꯤꯕꯨ ꯁꯥꯟꯅꯒꯅꯨ ꯅꯨꯡꯁꯤꯕꯁꯦ ꯀꯥꯏꯅꯕ ꯃꯤ ꯈꯛꯇꯅ ꯈꯪꯒꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯄꯣꯛꯇꯕ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯕ ꯅꯨꯄꯤꯗꯤ ꯅꯨꯡꯁꯤꯕꯁꯨ ꯈꯪꯂꯣꯏ ꯃꯤꯅꯨꯡꯁꯤꯁꯨ ꯄꯣꯛꯂꯣꯏ ꯃꯤꯕꯨꯁꯨ ꯍꯟꯊꯅ ꯈꯟꯒꯅꯤ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯁꯦ ꯈꯟꯗꯕ ꯉꯝꯂꯕꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯅ ꯎꯒꯅꯤ ꯅꯨꯡꯁꯤꯕ ꯉꯝꯒꯅꯤ ꯑꯍꯦꯟꯕ ꯄꯥꯝꯕ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯉꯁꯤꯗꯒꯤ ꯊꯥꯗꯣꯛꯅꯔꯁꯤ ꯍꯣꯏ ꯁꯨꯃꯥꯏꯅ ꯏꯆꯟꯗ ꯆꯦꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯔꯥꯏꯇꯔ ꯃꯁꯥꯗꯁꯨ ꯑꯩꯈꯣꯏ ꯆꯦꯟꯕ꯭ꯔꯥ ꯆꯦꯟꯗꯕ꯭ꯔꯥꯗꯣ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯦ ꯌꯥꯝꯅ ꯆꯨꯝꯃꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯦ ꯀꯩꯝꯇ ꯀꯛꯅꯤꯡꯉꯥꯏ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯦꯛ ꯈꯜꯂꯤꯕꯗꯣ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯕꯗꯣ ꯑꯗꯨꯁꯨ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯤꯅ ꯏꯆꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯤꯅ ꯂꯣꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯦ ꯃꯁꯤꯗ ꯑꯩꯅ ꯍꯦꯟꯅ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯥꯏꯗꯣ ꯀꯩꯁꯨ ꯂꯩꯖꯗ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯒꯣꯜꯕꯤꯌꯥ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯒꯣꯜꯕꯤꯌꯥꯒꯤ ꯀꯃꯦꯟꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ ꯑꯗꯨꯒ ꯒꯣꯜꯕꯤꯌꯥꯒꯤ ꯀꯃꯦꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯤꯄ꯭ꯂꯥꯏ ꯑꯅꯤ ꯂꯥꯛꯈꯤꯕꯅꯤ ꯔꯤꯄ꯭ꯂꯥꯏ ꯑꯅꯤꯗꯣ ꯑꯃꯨꯛ ꯅꯧꯅ ꯔꯤꯚ꯭ꯌꯨ ꯑꯣꯏꯅ ꯄꯥꯊꯣꯛꯆꯒꯦ ꯔꯤꯄ꯭ꯂꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯃꯨꯗꯤꯅꯤ ꯄꯨꯈ꯭ꯔꯝꯕꯝꯅ ꯑꯁꯨꯝꯅ ꯈꯨꯝꯕꯤꯔꯛꯏ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯕꯅꯤ ꯊꯣꯏꯕꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯄꯥꯞꯇꯤ ꯌꯥꯝ ꯊꯨꯅ ꯑꯗꯨꯝ ꯐꯪꯕꯅꯤ ꯊꯣꯏꯕꯤꯒꯤ ꯄꯥꯞꯇꯤ ꯁꯅꯥꯍꯟꯅ ꯐꯪꯉꯤ ꯑꯗꯨꯒ ꯗꯣꯂꯤꯒꯤ ꯄꯥꯞꯇꯤ ꯍꯣꯏ ꯗꯣꯂꯤꯒꯤ ꯄꯥꯞꯁꯦ ꯔꯥꯏꯇꯔ ꯃꯁꯥꯗ ꯍꯪꯕꯤꯔꯣ ꯑꯩ ꯁꯤꯒꯤ ꯃꯇꯥꯡꯗ ꯔꯥꯏꯇꯔ ꯃꯁꯥꯗ ꯁꯤꯒꯤ ꯀꯃꯦꯟꯁꯤꯒꯤ ꯃꯇꯥꯡꯗ ꯔꯥꯏꯇꯔꯗꯒꯤ ꯀꯔꯤ ꯈꯜꯂꯤꯒꯦꯗꯣ ꯊꯣꯏꯕꯤꯅ ꯑꯩꯈꯣꯏꯒꯤ ꯊꯣꯏꯕꯤꯒꯤ ꯄꯥꯞꯇꯤ ꯁꯅꯥꯍꯟꯁꯤꯅ ꯐꯪꯍꯧꯔꯦ ꯑꯗꯨꯒ ꯗꯣꯂꯤꯒꯤ ꯄꯥꯞꯁꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦꯗꯣ ꯔꯥꯏꯇꯔ ꯃꯁꯥꯗ ꯇꯥꯃꯤꯟꯅꯔꯁꯦ ꯀꯨꯃꯨꯗꯤꯅꯤ ꯄꯨꯈ꯭ꯔꯝꯕꯝ ꯍꯣꯏ ꯊꯣꯏꯕꯤꯒꯤ ꯄꯥꯞꯇꯤ ꯁꯅꯥꯍꯜꯅ ꯄꯨꯍꯧꯔꯦ ꯑꯗꯨꯒ ꯗꯣꯂꯤꯒꯤꯗꯤ ꯄꯥꯞꯇꯣ ꯌꯥꯎꯗ꯭ꯔꯦ ꯋꯥꯔꯤꯁꯤꯗ ꯎꯠꯇ꯭ꯔꯦ ꯑꯗꯣ ꯋꯥꯔꯤꯁꯦ ꯃꯈꯥ ꯑꯃꯨꯛ ꯆꯠꯊꯔꯒꯗꯤ ꯗꯣꯂꯤꯒꯤ ꯄꯥꯞꯁꯨ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯑꯗ ꯗꯣꯂꯤꯒꯤ ꯄꯥꯞꯁꯦ ꯁꯝꯇꯠꯈ꯭ꯔꯦ ꯍꯥꯞꯈꯤꯗ꯭ꯔꯦ ꯑꯗꯣ ꯃꯈꯥ ꯑꯃꯨꯛ ꯆꯠꯊꯕꯤꯕ ꯄꯥꯝꯃꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯌꯨꯇꯨꯞ ꯆꯦꯅꯦꯜ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗ 10K ꯍꯦꯛ ꯌꯧꯕ ꯇꯥꯔꯒꯗꯤ 10K ꯍꯦꯛ ꯌꯧꯔꯕ ꯑꯗꯨꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯋꯥꯔꯤꯁꯤ ꯃꯈꯥ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯊꯣꯛꯆꯒꯅꯤꯁꯦ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯐꯧꯗꯤ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯅ 10K ꯀꯩꯒꯨꯝꯕ ꯌꯧꯕ ꯉꯝ ꯇꯥꯔꯗꯤ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯄꯥꯔꯠ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯔꯥꯏꯇꯔꯁꯤ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯨꯊꯣꯛꯆꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯗ ꯔꯤꯄ꯭ꯂꯥꯏ ꯑꯃꯒ ꯂꯥꯛꯈꯤꯕꯅꯤ ꯁꯣꯅꯤꯌꯥ ꯍꯤꯖꯝ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯃꯇꯝꯁꯤꯒ ꯌꯥꯝ ꯆꯥꯅꯩ ꯊꯣꯏꯕꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯣꯏ ꯁꯣꯅꯤꯌꯥ ꯍꯤꯖꯝ ꯅꯪꯒꯤ ꯑꯩꯈꯣꯏꯒꯤ ꯊꯣꯏꯕꯤꯁꯦ ꯅꯪꯅ ꯅꯨꯡꯁꯤꯔꯤꯗꯨꯒ ꯔꯥꯏꯇꯔꯅ ꯅꯨꯡꯁꯤꯔꯤꯁꯤꯒ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣꯗꯦ ꯔꯥꯏꯇꯔꯗꯒꯤ ꯇꯥꯃꯤꯟꯅꯁꯦ ꯁꯣꯅꯤꯌꯥ ꯍꯤꯖꯝ ꯍꯣꯏ ꯊꯣꯏꯕꯤꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯑꯩꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅꯦ ꯊꯣꯏꯕꯤꯁꯤ ꯏꯔꯤꯅꯦ ꯃꯁꯛꯁꯨ ꯊꯤꯈꯤꯕꯅꯤ ꯍꯣꯏ ꯃꯁꯛꯁꯨ ꯊꯤꯈꯤꯕꯅꯦ ꯑꯗꯣ ꯀꯣꯟꯅꯗꯤ ꯌꯥꯝ ꯐꯖꯔꯛꯄꯅꯦ ꯑꯗꯣ ꯊꯣꯏꯕꯤꯒꯤ ꯅꯤꯡꯕꯁꯨ ꯀꯥꯏꯅ ꯀꯥꯏꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯅꯤꯡꯕ ꯀꯥꯏꯈ꯭ꯔꯒꯁꯨ ꯀꯩ ꯍꯥꯏꯅꯤ ꯃꯥꯅ ꯅꯨꯡꯁꯤꯖꯔꯨꯕꯗꯨꯒꯤ ꯃꯍꯩꯗꯤ ꯁꯅꯥꯍꯜꯗ ꯄꯥꯞ ꯑꯣꯏꯅ ꯐꯪꯍꯧꯔꯦ ꯊꯥꯒꯠꯆꯔꯤ ꯁꯣꯅꯤꯌꯥ ꯍꯤꯖꯝ ꯃꯊꯪꯗ ꯀꯃꯦꯟ ꯑꯃ ꯂꯧꯈꯠꯆꯒꯦ